Image Paodam miyang tabiriba sumbu ahamamuktada khurumjari. Housing Maroiba Pauda. Humbutra Suba Republic Day celebration pangthokre. Republic Day boycott tawduna Citizenship Amendment Bill 2016 gi mayokta protest tawki. Hero Ailiki Taramari Rak Suba Mass Neroka FC amasung Aijol FC haying sanaragani. Housing Pausanuna Pizadi. President Ramnath Kovind lusungduna Lebak asina humputra suba Republic Day ge palan thoram pangthokre lebak asigi lammi gi pangan nat amadi tongan bagi apun bagi amata oibagi saktam rasparta utkhe Mahatma Gandhi gi punsi matam amasung pidam uppa W22 so Republic Day palan thoram da utkhe South African President Matamela Cyril Ramaphosa na chief guest oina adi parade yengkhe India Geta Leba Amarzawan Jyotida Chatuna Leba Kidamal Tawai Kraba Lamisingda Ikai Kunava Utki. President Kovina Lebaki Piran Sinklaba Matunda Nongmai Kumathoira Kaptuna Nasnane Atam Sakhe Zamoy Anakasmegi Lance Naik Nazi Ahmad Wanida Mahna Lekiraba Matunda India Ge highest Peacetime Gallantry Award Asoka Chakra Pikhi. President Ramnath Kovind Award Adu Ahmad Wanegi Apopi Amasung Loinabida Kusinake Peradadu BJ Choktage Hauraga Red Fort Grand 1 Fawa Lake General Officer Commanding Headquarter Delhi Area Oidiba Lieutenant General Asid Mestrina Perada Commander Oike Jai Asige Republic Day Celebration da Mahatma Gandhi ge Chamaka Yankairak Suba Mapo Kumonda Mapung Oiba Mieng Thamke Paodam Mantri Rashtriya Bal Puraskar Phanglaba Angang Kuntaroksu Yamlaba Contingent Marakta Yauki State Taratarok Amasung Union Territory Taruki Tablo Kunitoina Mahatma Gandhi ki punsi Matam Amadi Pidam Utki Palan Taurangi Loishilakpada Indian Air Force na Fly Pass Utki Indiana Mani Makatam Laba Matungda Lingaki Chana Kanglong Constitution Samzatuna Maromdom Lengak Zarapage Humputara Suba Republic Day ge thoram ngasi India ge mapang kyada paksana pangthong labagom Manipur state aside su pangthokre aina yadaba Manipur gi lalolo kya ge athingba UCM amuko Herikon CCSK amasung lupul hairiba lumanga asina Republic Day ge thoram asibu boycott toba amadi mahiroi loop taruk MSU Desam MSF KSA sub amasung AMS na Mairo Shingna Thoromasibu Sarugya Bigano Haiba Wapam Thankrabasu Security Ge Akanba Ngaksen Bakaloinana Kangla Forta State Ge Thakta Republic Day Ge Thoromasipang Thoke District Headquarters Sing Subdivision and Headquarters Sing Yauna Manipur Ge Mapang Kyada Numit Asibu Pangthongnare Humputara Suba Republic Day Ge Thorom State Ge Thakta Manipur Ge Governor Dr. Nazma Heptulana Athoiba Mitung Oiduna Manipur gi itisik oidaba mapam Kanglada Zatigi Machu Ohomgi Piran Chinkatuna Pangthokre Governor na 9th IRB Mahila ge DSP Thingbai Jump Bidyapati na Kaman Tauba 5th IRB ge contingent Amana Piba Guard of Honor Su Yingsen K Ngasige Republic Day ge Thoromasida Panba contingent Humputara Humdoina Mass Parcher K Aduga Ngasige Parada Commander na Manipur Police Training Center ge Assistant Director Thangbai Kaipurel Kabuina Oike Mass Watch contingent Humputara Humdoigi Manungda Band contingent Mapan Yauki Masaki Mathakda Cultural Troupe Kunsingi Cultural Performance Tongan Government Department Taranipangi Tablusu Utki Loinana Mass Part contingent Singi Salami Governor Oki Tungda Governor na President Police Medal for Distinguished Service Game Medal ADZP Modernization Tangkhaland Guiteda Kusinabagaloinana Police Medal for Meritorious Service Additional SP Jiribam Ke Azikumar CID SB Ge Inspector Rudra Narayan Singh Amadi E Bhuvaneshwar Singh MPTC Ge Subendar Yambem Anderson
2nd IRB ge Havildar Paodam Inawo Singh 7th MR ge Havildar KS Indrakumar amadi MPTC ge Havildar KS Suranjoy Singh da khusinaki Republic Day ki tharamase first MR Battalion ground loishinki tharamdu da Manipur ki Chief Minister and Biren Deputy CM Joy Kumar Cabinet Minister Singh MLA Civil amadi Police ke makok thongba officer singsu sarugyaki tharamdu da wangangluduna CM and Biren High Citizenship Amendment Bill 2016 na lamdam ase yalomi singi integrity songane haibage akiba poholibasi gamen asina tumina leitholo haiki Kaksing District su District Administration na Sindona Tharam Pangthokre Deputy Commissioner Nalentang Talent IAS na thoiba mitong oiduna India gi macho hongi piran sing khatuna pangthokre SDPO Kaksing P Shankar MPS na Party Commander oiduna Tharonge Guard of Honor PK Manipur Police Traffic Police BDF Home Guard ex-servicemen College School Association amasung cultural ge kanglobi yauna apunba contingent kunipana sarugyaduna mass parts ke athoi ensu sangnamna ke sangdamnaba aduda nupi machage kanglukta Padmaratna English School Kaksingna ahanba JNB Umatelna Aniswa amasung Grace Cortes Cultural and Education and Development Foundation Kaksingna homsuba mana phangke Nupamasagi kanglukta JNB Umatelna ahanba Godes Separna Aniswa amasung Kaksing Public School Kaksingna homsuba mana phangke nupi masa amasung nupamatage apunba mix kanglukki oina Langwadong High Secondary School na ahanba Wabagai High School na anishuwa amasung Practicing Junior High School Kaksingna homsuba mana phangke Police amasung security ge oina Kaksing Police Cycle Patrol Unina Best Police Contingent ge mana phangke Tharongamari leinaba wafam sing pongdaladuna Nalentang Talent IAS DC Kaksing na High Kaksing District asida leiriba miyam ase thabak suba nomba kanba amasung punna honaminabana lengak amasung miyamga thabak tominaba oibana modern district ama oigani haina thajabalai masida miyamna su mapung phanbiu kumjali singani 13 ki December 9 da semkhiba anova district oibana hojik phawbagi oinadi full fledged district amadi oidri adumapo department ayamba tamna lakpa hore Kumjali singani taramapon asidadi soidana full fledged district ama oigani haibagi thajabalaire Manipur lengangna so khongthang kya paikat paso haure miyangi tengbang pangbana kumjali singani tarani pandagi certificate issue tawbada online da tawwa haure masagi maroiba maramde Manipur ge mapanda mahitam leba mahiroi sing office ta lagna bage khudong saba leitaba miyoi sing amasung verification tawbada khudong sada bake ado kognaba paikat pane Indian Meteorology Department na nong henna kangani haiba maramna district administration na lenga kaloina na district asige elected sing lanailop singa puna khusamna duna pekhat payaba section thorang sing paikat chaba hauzarage miyamna su tengbang bio Chahi asige April thada pangthoklaba yariba parliament mikal asesu santi oina pangthokpa ngamnaba miyamna mateng pangbiu haina su phongdoke Wabagai Assembly Constituency ge MLA MD Fazul Rahim Municipal Council Singh Chairperson Vice Chairperson Councillor Singh Upa Adhyaksha Pradhan Singh SP Kaksing Victoria Yankob SDO Kaksing Anjali Songtham Kaksing District ke Civil Amadi Police ke makok thongba official kyasu saruyaki Bharat Naning Tamlaba Matung Masage Constituency Semjaduna Lengak Sabat Chahi Humputara Mabung Parakpagaloina Lebagase Mapong Kudingda Pangthong Nabagum District Administration Tawanasu Humputara Suba Republic Day Palan Tharong Ngase District Headquarter Tawanda Pangthokre Tharongi Mapung Oiba Saruk Ama Oina Deputy Commissioner Thawbal Hawam Rositana Baraki Machu Ahongi Piran Bahin Kibakaloinana SDPO Yaripok Laringam Pulam Tena Pedator Commander Oina Janay Salupiki Upon Contingent Kumanga Sarugyadana Mas Parsatke District Asige Oina Matoning Klina Tauba Department Singe Kankalaba Karmachari Chamaga Marputara Humdoida Appreciation Certificate Piki Bagaloinana Manipur Police ke band so yauna tonga makalsaren so kya so udke Tharomadu da Deputy Commissioner Thawal as Rositana Republic Day gi Miamda Yapabozan Piraduna District Asige Oina Bharat Sarkar na miyamgi damak paikhaliba thabak Tharom Singh amadi Scam Singh mai pangna paikhali haiba wapong kya phangdoloduna Punama Singh asi miyamna amadi department ki view Singh na thamoi shengna mateng pangbi khibadagi ngambani Tungdasu District asibo mangsin thaba jilla
ama oiba ngamnanaba puna honaminase haiki ngasigi thorom maduda SP Thobal S Gautam yauna District Police Thobal gi makok thongba officer sing Panchayat Raj gi miyoi sing 26 AR ge officer sing amadi department kya gi miyoi kyana saruyakhi Sub District Administration More ADC Office na Sinduna ADC के Office Campus ता हुम्पुतरा सुबह Republic Day के थरम Assistant Deputy Commissioner More Ambrose Kumar IAS ना Chief Guest ओइदना पंगथोके थरम मधुदा इंडिया के मचु अहम की फिरांत हंगदुक्तुना सैल्यूट पीखी थरम मधुदा मणिपुर पुलिस MR अमदे मोरे दलैबा तोंगान तोंगाबा स्कूल सिंगे महिरोय कंटिजेंट सिंगे मार्च पार्स अदु Chief Guest Ambrose Kumar IAS ना जनरल सैल्यूट पीदुना ओके थरम मधुदा मोरे पुलिस के एडिशनल SP KS Robinson 43 असम राइफल के कमांडेंट सुमित सूद SDPO संदीप गोपाल दास IPS GSP Thomas Toksomp amadi atai official amadi more dalaiba tonga tongamba department singe officer kaya galoina na more gi tonga tongamba civil society organization singe lusingba sing amasung more manung amadi akoibagi khulgi chip kyasu sarugya khe thoromaduga mari leinana ADC ge maikedage commendation certificate kaya amadi sport material kyasu yanthoke nakalamoram da Tengnopan district headquarters da su Humputara Suba Republic Day ge thorom Tengnopan Government High School da pangthokre thoromaduda Tengnopal ge SB Dr as Ibumsa SDO Manoranjan 12 Assam Rifle ge Lieutenant Colonel RS Yadav Singh na maru eba miyoi sing oiduna pangthoke haire thoromaduda SDO Manoranjan na India ge machu ahom ge phiral hangduktuna salute pekhi thoromaduda contingent taret na March part chatki thorom asigi loishalakpada commendation certificate amadi sport material kaya amasu yanthoki Amaramda district administration Ziribam Sinduna Ziribam district ke Babupara Laiba Ziribam High Secondary School ground da pangthoke thoromaduda Robert Singh Khatri Mayam Deputy Commissioner Ziribam na athoiba mitung oina saruyake thoromasi Hogdopa oina Robert Singh Khatri Mayam Deputy Commissioner Ziribam na India ke machu aham ki phiran Chinkhatpa W. Ishwar Chandra Singh MPS Assistant Commandant 7th IRB na Parade Commander Oiduna Mass Part Sangdamnaba Amasung Cultural ge Tharom Kyasu Utke Tharomasigi Matangda Robert Singh Khatri Deputy Commissioner Jiribam na Phongdo Kibada Ngasigi Tharom Asida Satr Satri Singhe Amadi Oza Singsu Saruya Base Tasengna Tamoshengna Nuaiba Phongdok de Jiribam Asi Hanaga Yanglakade Yamna Chokorpa district ama oire Masidanatana Chahi Tararomge Manungda de Amuk Hena Chokorpa Lamdam Amasu Oiregani Haibigi Tazabalai Haike Maramasina Jiribam Masida Laiba Lambi Thong T State Ayuso Hospital Western Gate of Manipur na Jingba Sakalakpagi Semlakpa Yana Leire Amade Handak Jiri Mok Asida Kwairapa Irel Kobamda Mi Yamna Chatuna Lai Kuramki Haibasu Leire Hairiba Lambi Mapam Singh si Semgalaba Matamda Jiribam Asida Manipur Natana India ge Mapam Kudimangna Sakhangba Manipur Sakhangba Jiribam District Ama Orakani Haibiki Tazabalai Haike Bisnupur District Tasu Humputara Suba Republic Day ge Tharam Mini Stadium Ground District Asige DC Pawanda Yadana Toiba Mitung Oiduna Pangtokre Tharumdu da DC na national flag singkhatpakaloina na Janbi ge Kanguna national anthem ge music khongki ngasigi Republic Day ge tharumdu da civil police BDF home guard Major Singh NCC Angalwadi worker asa amadi band party yawba apunba contingent kumatoina mass part perata sarugya ki tungda mahiroi kangluk kyana cultural items singsu utki District Administration Bisnupur ge Maikidagi District Asida Lediba Tonga Tongamba Department Singe Mathau Masa Khangba Officer Singa Award Amati Certification Piduna Ikai Khamnake Aduga Bisnupur Tiding Haina Mington Ba Biannual Amasu Mianda Yantoke Coxing Battalion Headquarter 28 sector ge Pankal Tabe Company na headquarter ICAR South ke Makhada Sinduna Republic Day ge Tharam Asi ko Pankal Tabe da Pangthokre Ngasigi Republic Day ge Tharam Aduda Borne Memorial Public School Hope Foundation School Elite Children Foundation School amade Aiskanahan Memorial English School ge apan mahiroi
marphu romna sarugya tharomadu jati ki phiran chingkatuna haudoke tharomgi saruk amo oina Republic Day haiba theme sida painting essay writing amadi song competition so pangthokpagaloinana competition da makhok mathang tarakba sinda mana matham su yanthoki Citizenship Amendment Bill 2016 passed tawkibagi mayokta ngasi Republic Day aseso boycott tawduna ngasi sagobon sadopam laikai miyamgi sangleda wakan bipam phangkre The United Development Club amadi the Chakotharang Nupi Kutpu sagobon sadopam laikai Imphal anina sinduna ngasige wakan bipam adu chathaki wakan bipam aduda Lok Sabha na pass tokiba Citizen Amendment Bill 2016 handokadabane Rajya Sabha na Cap 2016 pass tobayaroi Cap 2016 North East da chanabayaroi The Manipur People Bill 2018 India ke President na ayaba pigadabane India ke Kanglup naiba Thoksel yaningte haiba placard kaya paiduna kholaw kya sulauke ngasigi mipam aduda tongan civil society kaya ge miyosina bill asigi matangda wangangke North Eastern da yenga iba miyeng akhan na ba miyeng handa ki anauba prime minister na aba yam phana yengbira ka doi mane nungsiga doi mane na tauraga phandana sum kakthara duga taura iba handa ki mogi bill taura iba kholai basdi akhoi muthatlage hatlage namthallage pummage haibagi kaino che akhoi thamoi sokna hing tumba yajede ta sengna hairaga da masigi kaino che akhoi karamai tawsige haina akhoi gi angamba maira da oisu churaga akhoi gi mapi mapa oiba kaino singji da hana chura dara da center da chatlo jo chatlani akhoi zara helaga so khoi kano tawrage na khoi ta chengna nupi angang jingje ka su khangja da khoi je tholaktana bill la che pass to bo yaroi haidana khoi thokjara ibani All Ziribam Tribal Union SZTU Ziribam Amade Tribal Civil Society Organization TCSO Ziribamna Punna Kanaduna Yanakibagi Matung Ina Lakliba January ge tang kuntaret ke ahing nongyai dage hauraga January ge tang kumapan ge ahing nongyai phawa pung nipuni pange oiba Ziribam Imphal National Highway number 37 Amade Ziribam Taipamok Road ani ase banlak thoklei haina L Ramkong Junction President SATU na thadorpa cherolabana haire Serona sina makatana sumna phongdorakle ban asi tobagi maramde withdrawal of the state government's claim over the tribal village land of Sejang Mongbung Jaironpokpi and the Moljolt and the revocation of the eviction order by memo number 015207 evic ADM JBM issue on 10 January 2019 and Isobada continuation of payment of hill house tax by tribal hill pocket villages of Jiribam and the total exclusion of all tribal village land of Jiribam and the revenue survey Amadi Subada immediate consideration of all the memorandums that had been submitted to the state government regarding the restoration of tribal right in Jiribam ge pandamda tawzabani haina chirona sina makatana phongdorakle Banasida medical emergency religious duties marriages programs electricity amade water supply duties singi oina athingba leizade haina su chirona sina makatana phongdorakle Thawan Turent Paring Dagi Nong Langoi Holiba Tata Truck Singna Tawal Turengi Ising Molan Banate Tata Truck Sing Thingbana Apabai Ising Selagloi Matokaramna Molibano Kanana Molhan Bano Tidomina Se Haibaki Pandamda Ole Yaripo Truck Owner Association AYTO Ena Sinduna Miami Mipamama Pangtokre Ngasinung Tint Andro Kendrege Manung Chanba Yaripo Malumge Jalian be Lampak the Pangtokiba Miyangi Mipam Aduda Wangangnoi Singna Pongdokibada Tawal River Conservation Committee Amadi Turent Asida Query Tauriba Singe Marakta Mungnaba na Maram Oiraga Nung Langoi Puba Gari Sink Amadi Nomage Suzariba Sinbi Singh da Seicheng Panglapa Asina Awaba Amo Oire Maramasina Tubada Yanaba Puraknaba Amadi Mari Lainaba Singna So Miang Changbiraknabake Wapam Supondorake All Yaripok Trab Owner Association AYTO AG convener Hasan Ahambana Pongdorakpada Tawal Turenda Kongnungda Nung Langoi Kotpadage Turengi Ising Motpadage Tawal River Conservation Committee TRCC Natrak Association Ge Gari Cameron Lambida
ꯐꯥꯗꯨꯅ ꯅꯨꯡ ꯂꯩꯉꯣꯏ ꯍꯩꯗꯣꯛꯄꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯑꯣꯅꯔꯁꯤꯡꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯇꯥꯟꯗꯨꯅ ꯁꯨꯖꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯤꯕ ꯀꯌꯥꯗꯁꯨ ꯑꯋꯥꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯈꯤ ꯑꯗꯨꯕ ꯃꯇꯝꯗ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯈꯣꯡꯅꯨꯡꯗ ꯀ꯭ꯋꯦꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒ ꯊꯧꯕꯥꯜ ꯔꯤꯚꯔ ꯀꯟꯖꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯌꯥꯁꯤꯟꯅꯕ पुरकपियो करिगुम्बा अथुबा मतमदा यानाबा पुरक्तबा तारगदी लागलिबा जनवरीगी तांग 30 ट्रकसिंग असे हनगुमना मथौ हौरगनी हाइना हसिम अहमना मकाताना फोंदोरकले मसागे सेंटोका मरन मथुंगा चानदबगे वाकट अमगा मरी लेनना सेंट्रल ब्यूरो ऑफ इन्वेस्टिगेशन CBI ना लोकलपा FIR अमगे मखादा ngarang customs division इम्फालदा सुपरिटेंडेंट ओइबा ऑफिसर अमगे मयुम अनिदा अमदे ऑफिसता टी हुंबगे थबक सथखरे थाजबा याबा मफमदगे फंगबा पाउना हाइरिबा ngarang सथेकिबा टीबा हुंबगे थबक अदु एंटी करप्शन ब्रांच इम्फालगे इंस्पेक्टर अरुण रावतना लुसिंगबा कंगो अमना एंटी स्मगलिंग की यूनिट कस्टम डिवीजन इम्फालगे सुपरिटेंडेंट ज्ञान सिंह पानवाई इम्फाल ईस्ट के कैखु कबीखुलगे युम्प अमदे दुलालेंगे युम्प अनिदा अयुपोंग मंगा मखाइदगे चथरकिबने लोइनना चिंगमैरोंगदा लैबा कस्टम के ऑफिसर सुथिबो हुंबगे थबक अदु चटके पावसने मखा तारदुना ngarang चटकिबा थिबो हुंबगे थबक अदुदा ग्यानसंग पानमई महाकी युमदा लेरमखे हौजिक फावबा महाका फाबा पुनबने रिसंबगे पावलेथ्री हौजिक सानबगे पावदा All India Football Federation Sinduna Chatharakpa Hero I League 2018-19 season football match ke taramari suba play hayeng neroka FC ga Aizol FC ga Common Lampak Man Stadium da Newton Punk anida sanaragani hayeng sanagadaba match ke mangoinana pre-match conference ngase classic grande da pangthokrai pre-match conference aduda neroka FC gi coach Manuel Reta Marona hai mamange match खरदा माइचे ख्रबसु लाकदरिबा मैसिंगदा माइ पाकनबा लंबिसिंग याले अदुना हयंगे मैच असिसु नैरोकाना सुक्सोय सोयदना माइ पाकने आइजोल FC गे कोच स्टैनलीना फोंदोरखिबदा नैरोका टीम मांगसिन थारगलिबा अमने मखोइगा हयंग सनदगदरिबा असि अरुबा अमु ओइगने अदुबो अइखोइना माइ पाकनबगिदमक पोरमबिया थोगले सुक्सोय सोयदना प्लेयर सिंगना माइ पहलकने थाजै हाइखे हाउसिंग नेरोका FC I League टेबल द पॉइंट कुमाथोय फंगदुना मंगा सुबदा लेडी हयंग सनकदोरेबा मैच असे नेरोका FC अमदे आइजोल FC अनेगे तरामरी सुबा मैच ने हाउसिंग अरुबदा मरोइबा पाव अमने पिजरी हुंबुत्रा सुबा रिपब्लिक डे सेलिब्रेशन पंगथोखरे रिपब्लिक डे बॉयकॉट तौदुना सिटीजनशिप अमेंडमेंट बिल 2016 गे मायोता प्रोटेस्ट तौखी Hero I League की तरामरी रक्सुबा मैच नेरोका FC अमसोंग आइजोल FC हयंग सनरगने इमेज पाउदाम असिगदे मतंग सिदा लोइजरे मेंग ताबिरिबा पुनमक पाउ मकाना खुलुमजरे